Iran amasung USA gi oiba lanfam matam khara wari sanaduna nemtharuroba matung hauji asi yamna chawba lanjaw amada amukka hana lakpa yabagi oichokpa adu leire USA gi maikei gi su hanthaba leite Iran gi maikei gi su hena kankhalakbagi oiba mong amakangni nakalani maki maikei gi thamnariba condition ani maki maikei gi yanadri USA gi maikei gi Strait of Hormuz asida naval blockade chathaduna open tawgani haiduna honariba khongthang asisu mai pakpa ngamdri Iran gi maikei gi makoina yaba jahas khaktamak thagani haibasisu mai pakpa ngamdri ani asimak loinamak toklaba matungda tonganba lambi amada chatke honaba taragisu animakna yadabadagi yamna luba film amada leiri Nakalamurumdana Iran amasung USA gi oiba lanfam asi karhek nemtharubagi oiba matam aduda matam kuinidagi loshinba ngamdana lakliba Russia amasung Ukraine gi oiba lanfam asida Ukraine gi maikei yamna kanba mawang amakakta Russia gi oina leiriba all divona singba all infrastructure kaya amada hanjin attack chatharakuna Russia di yamna chawba amanga ta thohankhre Russia gi oina lakadoriba victory day celebration asiga mari leinina Russia gi site gi Vladimir Putin na landform asibu telaba matam kharagi oina ceasefire thamnabagi damakta fongdorakibu wafam adubu Zelensky gi maikei diki yarakidaba thawdo asina maram oiduna Russia asida yamna chawba setback amagumna landform asida Russia asi yamna chawna maithiba tangkak ama laklabra haibagi oiba wahang kaya ama hangnaki adubu madugi pakum oina hauji Russia na mucha tharakliba attack asina hauji Ukraine asi mathak makha onbagi oiba film aduda amuk yosilakle amaga isamsamnaduna leiriba global conflict sing asina maram oiduna Western Bloc to punna leibinariba NATO gi saruk oibinariba US amasung Germany hairiba country ni sigi marakti yamna chaw crack amu uba fanglakli country ni sigi oina lakliba unkhanaba asida Germany amasung US khaktagi ngangkhanaba oina uba yadri maramdi lakliba conflict asi US amasung Europe ki oiba conflict amaromda changshinbagi oiba maikei amada lakadori maramdi Germany hairiba country asi Europe ki oina aduki matik yamna maru oiba country ama oiri matang sidamu atopa angle amada laklaga hauji US ki oina leiriba super power asibu yamna kan challenge tawrukliba maru oina economic ki oiba hiram asida target tawrukliba China hairiba country asigi maikei gi hauji US amasung Iran gi oina leiriba conflict asida China gi maikei gi top state ama lawrukbadagi US ni yamna yaningdaba khongthang khara tawrukbadagi country ni sigi oina leiriba relation asida su yamna chawba crack khara ubu fangadori ihanan basidi hauji nongchup thangba Asia gi oina leiriba Iran hairiba country asigi US Israel gi oina leiriba landform asigi oiba werakliba fibam asida yingbinasi landform asigi oina ihanan ba hawrakpa matamda Iran gi supreme leader Khamenei hatkibagi oiba thawdok laikhraba matungda US amasung Iran gi maikei gi ngamjaba maongda yamna kana attack chithanabagi oiba face ama laikre madugi matungda country kaya amana bedet torba matungda wari tapna sanaba hawrakpadagi Iran gi maikei gi condition kaya ama amasung US gi maikei gi condition kaya ama thamnaduna peace ki oiba khongthang asida tapna changchillaktuna laklibani madugi oiba face aduda amuk mai pakpa ngamlaktabadagi country ani sigi marakta yamna chawna khutoknabagi oiba fibam aduda amuk lakpagi face amada amuk changchillakli hauji US amasung Iran hairiba country ani sigi oina leiriba landform asibu loshinnabagi damakta maikei kyamadagi yamna kanna honaduna sanariba wari asi mai pakpa ngamloidabagi oiba maram asi Iran gi maikei gi thamlakliba condition sing asi USA gi maikei gi landform asi loshinnabagi damaktani haiduna accept tawbasu kaidawnungda yaroi aduga US gi maikei gi thamlakliba condition sing asisu Iran gi maikei gi kaidawnungda accept tawba pamdri maram asina sanariba wari asigi oiba solution adu uba fangdabana khut thanaba romda amuk lakliba asini hauji wari sana na Iran hairiba country asigi maikei dagi makoina thamliba condition aduga loinana Strait of Hormuz asibu block tawduna thamliba makoina yaba jahas kaktamak thariba asibu counter tawnabagi damakta USA gi maikei dagi operation epic fury launch tawduna naval blockade chatharaba matungda Iran gi oiba jahas amasung Iran gi yanaduna lakliba kangbusing asi thingbagi oiba operation ama chathaduna lakhibani hauji adongi mitmangda uririba map asi Strait of Hormuz gi oiba map ni matam amada yamna normal oina Irang leitringai matamda chanaramliba route asina mayai oina leiriba angawagi oiba lambi asini landform asi hek lakbadagi masigi oiba lambi asi Iran gi maikei digi thingjinkre madugi mahutta matakta piriba amuba machugi oina lei jingliba lai asida jahasing asi chatkadabani masida Iran yaba jahas kaktamak thari masini aduga amuk US gi maikei digi counter tawroklaba matungda nauna US na yeklakliba lambi asina angangba machugi oiba lambi asini hauji leiriba conflict asina maram oiduna posai puthok pusin tawriba Strait of Hormuz asibu fawduna chaliba jahas asigi oina leiriba film asi
ꯃꯌꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯊꯛꯀꯤ ꯑꯣꯏꯕ ꯏꯔꯥꯟꯅ ꯄꯤꯔꯤꯕ ꯔꯨꯠ ꯑꯁꯤꯗ ꯆꯠꯄ ꯇꯥꯔꯒꯅ ꯌꯨꯑꯦꯁꯀꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯁꯤꯞ ꯑꯃꯁꯨꯡ ꯖꯍꯥꯖꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯑꯦꯁꯅ ꯌꯦꯛꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯂꯥꯏꯟ ꯑꯁꯤꯗ ꯆꯠꯄ ꯇꯥꯔꯒꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯑꯦꯇꯦꯛ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯒꯤ ꯋꯥꯕꯨ ꯇꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯃꯝꯅꯕ ꯂꯥꯛꯄꯗꯒꯤ ꯃꯇꯝ ꯈꯔ ꯈꯖꯤꯛ ꯈꯖꯤꯛ ꯆꯠꯆꯔꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯦꯞꯄꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯦ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯌꯦꯛꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯖꯍꯥꯖ ꯈꯔ ꯆꯠꯄ ꯍꯧꯔꯨꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯏꯔꯥꯟꯅ ꯄꯤꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯖꯍꯥꯖ ꯆꯠꯍꯜꯂꯦ ꯑꯗꯨꯒ ꯆꯠꯍꯜꯂꯤꯕ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤꯗꯃꯛꯇ ꯌꯨꯑꯦꯏ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯄꯥꯅꯤꯁꯃꯦꯟ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯂꯤꯕꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯅꯦꯚꯤꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯁꯤꯞꯁꯤꯡ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯚꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯚꯦꯁꯦꯜꯁꯤꯡ ꯃꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯡꯗꯣꯛꯄ ꯉꯝꯗꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯥꯏꯋꯥꯏꯔꯛꯇꯨꯅ ꯁꯟꯗꯣꯔꯛꯄ ꯃꯩꯔꯤꯒꯨꯝꯅ ꯊꯣꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯗꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯊꯝꯗꯨꯅ ꯂꯩꯔꯦ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯆꯪꯁꯤꯟꯁꯤ ꯀꯔꯥꯏ ꯍꯟꯗꯣꯛꯁꯤ ꯀꯔꯥꯏ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯒ꯭ꯂꯣꯕal ꯁꯤꯞꯄꯤꯡ ꯔꯨꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯤꯕ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯑꯦꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯃꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯦ ꯇꯧꯕꯇꯕꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯡꯅ ꯄꯨꯊꯣꯔꯛꯇꯨꯅ ꯌꯨꯑꯦꯁꯑꯦꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄ ꯎꯗ꯭ꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯐꯣꯡꯗꯣꯛꯂꯨꯕ ꯂꯩꯈꯤ ꯃꯗꯨꯗꯤ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯂꯥꯟꯐꯝ ꯑꯁꯤ ꯆꯪꯂꯝꯗꯥꯏꯒꯤ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏꯗ ꯇꯥꯟꯅꯔꯝꯕ ꯂꯩꯇꯦ ꯆꯪꯁꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯨꯑꯦꯁ ꯏꯟꯇꯔꯦꯁꯀꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯅꯤ ꯃꯔꯝꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯎꯕꯒꯤ ꯚꯦꯂꯨ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯖꯔꯃꯟ ꯆꯥꯟꯁꯦꯂꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯖꯔꯃꯅꯤꯕꯨ ꯁꯥꯎꯅꯤꯡꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯈꯔ ꯎꯕ ꯐꯪꯈꯤ ꯍꯧꯖꯤꯛꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯖꯔꯃꯅꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯗꯦꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯥꯛꯄ ꯅꯦꯇꯣꯒꯤ ꯃꯈꯥꯗ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯝꯂꯝꯕ ꯑꯗꯨꯗꯒꯤ 5,000 ꯂꯧꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯛ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁꯅ ꯍꯥꯏꯕ ꯋꯥꯐꯝꯕꯨ ꯌꯥꯗꯕꯗ ꯅꯠꯇꯅ ꯌꯨꯑꯦꯁꯄꯨ ꯐꯣꯡꯅ ꯁꯤꯡꯅꯔꯨꯕꯒꯤꯗꯃꯛꯇ ꯖꯔꯃꯅꯤꯗ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯗ ꯌꯨꯑꯦꯁꯅ ꯈꯛꯇꯃꯛ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯌꯥꯠꯇꯨꯅ ꯂꯥꯛꯂꯕ ꯂꯥꯜꯂꯣꯡ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯔꯛꯂꯤꯕ ꯔꯣꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯒꯗꯧꯔꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯂꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤꯗꯃꯛꯇ ꯆꯥꯏꯅꯥꯅ ꯂꯦꯞꯄꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯑꯦꯁꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯆꯥꯏꯅꯥꯗ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯊꯝꯂꯤꯕ ꯁꯦꯡꯁꯟ ꯑꯁꯤꯕꯨ ꯁꯤꯡꯅꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯒꯤ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯏꯔꯥꯟꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯂꯧꯕ ꯃꯇꯝꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯧ ꯃꯗꯨꯒꯤꯗꯃꯛꯇ ꯆꯥꯏꯅꯥ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯠꯇꯅ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯋꯦꯗ ꯂꯣ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯃꯇꯦꯡ ꯇꯧꯁꯤꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤ ꯌꯨꯑꯦꯁꯀꯤ ꯋꯥꯔꯅꯤꯡ ꯑꯁꯤ ꯂꯩꯅ ꯂꯩꯅ ꯍꯧꯖꯤꯛ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯌꯨꯑꯦꯁ ꯁꯦꯡꯁꯟ ꯑꯁꯤꯕꯨ ꯁꯤꯡꯅꯔꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯂꯝꯕꯤꯗꯕꯨ ꯑꯣꯏꯒꯦꯔꯥ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯛꯅꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒ꯭ꯂꯣꯕal ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯏꯁꯝ ꯁꯝꯅꯗꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯂꯩꯇ꯭ꯔꯤ